Khabi, Imphal West District ki 1000 Ken ki manung chana leiba khul aman. Uriba Umanglai ki laisang asina Ema Panthoibi ki laisang. Matam amada Umanglai asi Haraoba maibi yangnaramde. Adubu chahi kharagi mamangdagi maibi yauraga harawe. Ema Panthoibi Haraobagi khunja singna khunja ulai chau jagoi kena kutek tambadu yengminasi. Adubu khunja jagoi yengdringaida khun asigi maming Khabi asi matau karamna kaukibagi haibadu akoi hana amukta khangninasi. Lamdam asigi puwarigi matung ina maidingu kuyoi tompokna Kristagi chahi chamaga yankhai maridagi chaniga humphumari phauba kanglei ningthau oina panki. Maidingu asina angom ningol nongbalol nongmainu ahongbi panaduna yoimongba tauthingmang amasung laima lairok lembine macha hum poi. Maidingu kuyoi tompokna nongga khrabada tauthingmangna Kristagi chahi chaniga humphumari chahumga humphumari phauba lamdam asigi ningthau oina lengaklam. Maidingu asina lengak ngai matamda mama ibema nongmainu ahongbina hairamba matung ina yoimongba amasung tauthingmang machin manau anina lamdam asigi turel kaya tengki. Khabi hariba asisu yoimongba tauthingmang anina turel tengbaga mari lainaba thongtok amadagi kaukibani haina thajanari. Lamit longi matung ina nongmainu ahongbigi mapari ngangoi yoimongba masanau tauthingmang machil manau anina singut yungduna kharai changron khanduna lu thumduna nga pharame. Nongmati machil manauna thumba ludu kaibada ngagi mahutta tharoining Khabi ngakta changlame. Ngadi changdana tharoining Khabi ngakta changi haiduna mafam adubu Khabi kaunaki. Lamdam asibu karidagi Khabi kaukibanu haibasu khanglabanina khunja singna kena saba jagoi amuk kenasi.
Inside